Hai, selamat YouTube channel lebih selamat yang perlu menggol natana welcome to jadi selamat yang perlu nunggu kuram jadi selamat yang dengan sisu menggol natana nuba blog macam pudun lak sege ko nungsi lebih selamat yang na nungsi bituna YouTuber singna YouTube channel private dapat selamat yang kaya nasu menggol natagi channel sibumi yang tabiri ko lolo na kena gumba selamat nuba menggol natagi channel sibu yang biru matara kedi like share subscribe to biramu hai ba wafam masih ay thamjage ado chino mayam ngasi aina puja katuba kanu asi blog asi ai mayam da nusiraba ko youtuber amekso and atopa public ko channel di pajat ba duga video ri yang biriba ko khogi video sibu mi yang ta biriba chino mayam da ko aina thamjani bisi nusiraba chino motani ise chani te ma yamba ina motani khanjare haraga aina wafam asi thamjagadomni ado chino mayam kana gumai chino singna 비행 다비르바 이스나오미야노 와로 프로바 도비가누 하이바 팜세 탐제게 이스나오미야 마시니고 미오이바 코이 타이방판 미오이바시 시 타이방의 파우리바 코이시고 아이기 카르마나 matung ilaga ai afaba thabak torpa afaba karma toropuna handagi mapoga sida khoina imagi gadbhada loina pokle ko popo matam se marai bak pharuba kana gumna masak mato phajaba ni pi machaune poi masak mato phaja pakhang machaune pokle mama ki ka karmana haitare masi ko masak phajaba masak thiba su myama pui maramaduna kana gumna masak thiba chamtang phangjege hai matamda phangde laithong cham hangaga ko mani bu gobind chachadana chatludana madagadi akaja kama khamandi chatana wana chacharaba macha amta phangjade adubu aikoina handak ipa ipugi thaujandagi guru singi thaujandagi akoina isa isu amtang phangjari ko masak phajaba khangde thiba khangde muba khangde ngauba khangde any isa amli phange ko kana go macha ama phangjataba mi singche kaya wana magi mapungsi se lerangani sinau myang ko aduna isam tang mitang ujaragadi haidana laithong cham hangawa macha amdang phangjati aduna sinau myam ngasi aina YouTube channel se paijabadagi aigi channel asiga ain thamjarba video sidi myam sinau natta sankirtanga mari leinena sum thamjabani natta sankirtanga mari leinataba photo kya blog su sum jawre adubu aigi tawjarba simpham aduna sum mate su sum ai mayam da share tawjai aduna sinau myam aina chacharba natta sankirtana siga soradha karma chali luhong khongdong ba chali ado handaki luhong khongdong bai matam masida sinau myam ko soradha karma sidi aina video blog si jam lawjade karigina isai numai so soradha karma si lui luhong basu lui luraga su luhong bai sina khaitang kai hatara khoi karma ga maka khitang khenaba ko aduna luhong buda su aina video sanamba jamna sinau myam phamda aina share tawjai ko adugai short su aina macha akhoi gi kai hatara kaina na mauna dhamanda lai hukpa dhamana bo kaina da lai hukpa mai dan jaba gi matang asiguma maya mamasu aina sinau mayang phamda mi yang tahali share tawjai adu nusirba sinau mayam na su aina haitan tawjai ba channel sibu sinau mayam su mi yang tabi badagi jama nungai phaujai adu sinau mayam na asigumba aigi video si mi yang tabi de ba taraga di aina su mayang phamda video share to bagi pangane thoi da mi adu sinau mayam na support to budagi aina video thanga bagi kanu se thawai yaujabani aduna sinau mayam aina haijening se sak phajaba thiba haiba sidi kai sunate sinau mayam ko sak phajabana chamna chaba japonte sak thibana chamna chaba japonte masak mato phajarbi lesai macha kaya mayum paloga halakpa leiba myam jawi karigina makoina mayum masak mato du phajarabaduna isinau su ubirangmani ko channel da mayam ama nipi macha mau mayum paloga kainena lakpa mayam blog da su unaridana video da su sinau mayam ko aduna ngasi sak thiba haibase kasunate sinau maya migi lecture migi ବ୍ୟବହାର niti suggestion jamna important yan maru oibani ko aduna ka to kaya mamit tangba ni pi lori makhong tekpa sonai mina makhong tekpa lori kaigina mai marai ba tamba matani ko mama ki sona silakpa khuse matani aduna sinau mayam da aina haijaning si kai aiding asi aigi locality sida aina khogi laijariba aigi Lakhipur eleka khogi Lakhipur sadu manung chanadi anamba aina nam sonjai alolona all kasar Assam Agartala Tripura na chingaba bada puchinga puna masya aidum chachai nam sonjaba jiri na chinga puna mahim chachai ado sinau mayang ngasi luhong khongdong bagi video matang sida aina sinau da khistang wafam amtang thamjage masi sinau mayamna waro ba tawbiganu ngasi aigi
ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯀꯩꯒꯨꯝꯕ ꯁꯛ ꯀꯨꯆꯨ ꯊꯤꯔꯝꯕ ꯇꯥꯔꯒ ꯃꯤꯅ ꯅꯣꯡꯂꯛꯄ ꯃꯇꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯁ ꯃꯣꯏꯁꯨ ꯃꯆꯝ ꯆꯥꯖꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯃꯤ ꯃꯁꯛ ꯊꯤꯕꯁꯦ ꯅꯣꯛꯅꯕꯤꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟꯗꯅꯦꯀꯣ ꯑꯩ ꯀꯣꯃꯦꯟꯗꯨꯃꯛꯇꯗꯤ ꯑꯩ ꯄꯥꯖꯔꯣꯏ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁ ꯑꯩ ꯂꯣꯏꯅ ꯂꯩꯖꯩ ꯂꯩꯔꯒꯁꯨ ꯑꯩ ꯃꯗꯨ ꯀꯣꯃꯦꯟꯗꯨꯃꯛꯇꯗꯤ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯔꯣꯏ ꯀꯩꯒꯤꯅꯣꯗ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯁꯛꯇꯨꯅ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯆꯤꯟꯗꯥꯗꯨꯅ ꯑꯗꯨ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯃꯁꯤ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯊꯥꯡꯒꯠꯆꯔꯛꯄ ꯇꯥꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯗꯨ ꯀꯣꯃꯦꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯈꯨꯕꯥꯛ ꯆꯪꯒꯧ ꯇꯔꯥ ꯂꯣꯟꯅꯔꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯈꯨꯕꯥꯛ ꯆꯪꯒꯧ ꯇꯔꯥ ꯂꯣꯟꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯥꯒꯤ ꯑꯗꯨꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯨꯅꯀꯣ ꯑꯩꯉꯣꯟꯗꯒ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄ ꯌꯥꯎꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯤ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯅꯔꯦ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯐꯥꯎꯗ ꯌꯦꯡꯉꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯃꯛꯇꯪꯗꯤ ꯇꯧꯕꯤꯒꯅꯨ ꯃꯁꯛ ꯊꯤ ꯃꯁꯛ ꯐꯖꯗꯦ ꯑꯗꯨ ꯃꯥꯜꯂꯤ ꯑꯗꯥ ꯃꯥꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯇꯧꯕꯤꯒꯅꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯖꯕꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯍꯜ ꯂꯃꯟ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯊꯥꯒ ꯂꯦꯞꯄ ꯃꯇꯝꯗ ꯍꯥꯏꯅꯗ꯭ꯔꯥ ꯑꯍꯟꯁꯤꯡꯅ ꯖꯤꯕ ꯄꯥꯟꯕ ꯍꯥꯠꯀꯅꯨ ꯍꯪꯉꯣꯏ ꯍꯥꯠꯀꯅꯨ ꯇꯤꯟ ꯍꯥꯠꯀꯅꯨ ꯉꯥꯃꯨ ꯍꯥꯠꯀꯅꯨ ꯉꯥꯄꯨꯝ ꯆꯥꯅꯨ ꯃꯗꯨꯒꯩꯗꯤ ꯊꯥꯡꯖꯨ ꯃꯀꯣꯛ ꯆꯟꯒ꯭ꯔꯨ ꯍꯥꯏꯔꯤꯈꯩ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯇꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯔꯣꯜꯂꯤ ꯃꯇꯝꯗ ꯇꯧꯍꯩꯗ ꯊꯕꯛ ꯇꯧ ꯇꯥꯔꯦ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯗ ꯃꯥ ꯊꯨꯅ ꯇꯦꯡꯕꯥꯜꯂꯛꯀꯅꯤ ꯍꯪꯉꯣꯏ ꯍꯥꯠꯂꯒ ꯃꯔꯩ ꯇꯤꯡꯕ ꯇꯥꯔꯦ ꯍꯌꯦꯡ ꯃꯆꯥꯗ ꯃꯔꯩꯗ ꯃꯔꯩ ꯇꯤꯡꯉꯛꯀꯅꯤ ꯅꯥꯄꯤ ꯍꯥꯠꯂꯦ ꯅꯥꯄꯤꯅ ꯁꯦꯝꯗ ꯃꯔꯩ ꯇꯤꯡꯕ ꯏꯆꯥꯗꯁꯨ ꯃꯔꯩ ꯇꯤꯡꯉꯛꯀꯅꯤ ꯃꯗꯒꯤꯗꯤ ꯁꯟ ꯐꯨꯅ ꯀꯩꯒꯨꯝꯕ ꯆꯩꯅꯥ ꯐꯥꯎꯈꯤꯕ ꯇꯥꯔꯦ ꯁꯟ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯇꯧꯔꯛꯀꯅꯤ ꯃꯗꯒꯤꯗꯤ ꯃꯈꯣꯡ ꯖꯤꯕ ꯃꯈꯣꯡ ꯄꯥꯟꯕ ꯊꯤꯗꯣꯛ ꯇꯥꯔꯗꯤ ꯏꯆꯥꯗ ꯈꯣꯡꯇꯦꯛꯄ ꯑꯣꯏꯅ ꯄꯣꯛꯂꯛꯀꯅꯤ ꯃꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯖꯕꯤꯌꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯄꯥꯎꯇꯥꯛ ꯑꯃꯇꯅꯤ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯑꯗꯣꯝꯒꯤ ꯏꯆꯟꯗꯁꯨ ꯑꯗꯣꯝꯒꯤ ꯏꯆꯥꯗꯁꯨ ꯑꯗꯣꯝꯒꯤ ꯏꯆꯟꯅꯨꯄꯤꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯁꯤ ꯋꯥꯍꯩ ꯍꯥꯏ ꯃꯇꯝꯗ ꯑꯗꯣꯝꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯕꯣꯔ ꯀꯩꯅꯥ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯖꯨꯝꯕꯥꯟ ꯂꯝꯕꯤꯗ ꯃꯣꯏꯁꯤ ꯁꯪꯁꯥꯔꯒꯤ ꯖꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡ ꯆꯪꯉꯕꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯐꯖꯔꯁꯨ ꯐꯖꯗ꯭ꯔꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯕꯣꯔ ꯀꯩꯅꯥ ꯑꯗꯨꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯛꯄ ꯃꯁꯤꯃ ꯑꯩ ꯄꯥꯝꯖꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯣ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯃꯧꯅ ꯐꯖꯔꯕꯁꯨ ꯃꯧꯅ ꯊꯤꯔꯕꯁꯨ ꯙꯃꯥꯅ ꯃꯁꯛ ꯐꯖꯔꯕꯁꯨ ꯙꯃꯥꯅ ꯃꯁꯛ ꯊꯤꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯔꯣꯟ ꯃꯥꯟꯅꯕ ꯀꯌꯥ ꯑꯃꯅ ꯍꯥꯏꯖꯔꯛꯀꯁꯨꯅꯨ ꯀꯩꯅꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯁꯝꯄ꯭ꯔꯗꯥꯏꯗ ꯆꯤꯟꯗꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯗ ꯂꯩꯕ ꯅꯠꯇꯦ ꯃꯣꯏꯗꯣ ꯑꯥꯎꯠꯁꯥꯏꯠꯀꯤ ꯃꯤꯅꯤ ꯃꯣꯏꯗꯣ ꯃꯤꯒ ꯃꯥꯟꯅꯗ꯭ꯔꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯃꯣꯏ ꯋꯥꯁꯤ ꯂꯧꯖꯥꯗꯦꯀꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯌꯦꯅ ꯑꯩꯈꯣꯏꯅꯁꯨ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯤ ꯑꯃꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯗ ꯑꯩꯈꯣꯏꯅ ꯊꯥꯅꯗꯅ ꯉꯥꯡꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯗ ꯃꯁꯤꯃ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧ ꯄꯨꯔꯧꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯅ ꯁꯛ ꯍꯥꯏꯕ ꯁꯛꯁꯤꯡ ꯆꯥꯝꯃ ꯆꯥꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯗꯨꯅꯤꯀꯣ ꯃꯁꯛ ꯐꯖꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯦꯛ ꯇꯦꯛ ꯂꯥꯎꯕ ꯌꯦꯡꯕꯗ ꯃꯤꯠ ꯀꯨꯞꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯕ ꯀꯨꯞꯄ ꯌꯥꯗꯕꯗꯨ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯥꯏꯅꯅ ꯍꯜꯂꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯎꯅꯔꯝꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯔꯝ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅꯦ ꯁꯛꯅ ꯆꯥꯝꯃ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯤꯠ ꯂꯥꯎꯕ ꯑꯩꯒꯤ ナꯇꯣꯟ ꯆꯥꯎꯕ ꯑꯩꯒꯤ ꯖꯥ ꯄꯥꯛꯄꯁꯦ ꯑꯗꯣꯝꯗ ꯂꯧ ꯌꯥꯄꯣꯟꯇꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯅ ꯃꯤꯒꯤ ꯃꯆꯤꯟ ꯆꯥꯎꯔꯛꯄ ꯃꯈꯌꯥꯏ ꯆꯥꯔꯨꯡ ꯆꯥꯎꯕ ꯃꯃꯤꯠ ꯇꯣꯡꯕ ꯃꯗꯨ ꯀꯩꯔꯥ ꯑꯩꯈꯣꯏ ꯅꯣꯛꯅꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯗꯨꯝꯕ ꯅꯤꯄꯥꯗꯨꯒ ꯊꯨꯡꯅꯣ ꯃꯥꯒ ꯌꯨꯝ ꯄꯥꯜꯂꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯂꯩꯌꯨ ꯍꯥꯏꯕ ꯃꯤ ꯂꯩꯔꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯤꯚꯤꯗ ꯎꯔꯤ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯤ ꯔꯥꯃꯥꯌꯟꯗ ꯀꯣꯇꯣ ꯀꯌꯥ ꯃꯨꯅꯤꯒꯤ ꯁꯥꯞꯇꯒꯤ ꯒꯨꯝꯚꯤ ꯎꯔꯝꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯁꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯃꯅꯀꯣ ꯂꯥꯏꯔꯛꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯁꯛ ꯊꯤꯈꯤꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯥꯁꯦ ꯀꯔꯣꯔꯄꯇꯤ ꯂꯥꯛꯄꯇꯤ ꯑꯣꯏꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯌꯨꯝꯒꯤ ꯂꯛꯈꯤꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯤꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛ ꯊꯤꯍꯦ ꯃꯥꯒꯤ ꯃꯈꯖꯥꯏꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯆꯤꯟꯗꯥꯗꯣ ꯐꯖꯗꯦꯍꯦ ꯃꯥꯏꯊꯣꯡꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯂꯋꯥꯏꯗꯣ ꯇꯥꯡꯉꯤꯍꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯣꯃꯦꯟꯗ ꯇꯧꯕꯤꯒꯅꯨꯀꯣ ꯃꯁꯤꯃꯇꯪꯗꯤ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯃꯪꯒꯣꯜ ꯅꯠꯇ ꯑꯩꯅ ꯀꯣ ꯅꯠ ꯁꯪꯒꯤꯇꯪ ꯏꯁꯩ ꯁꯛꯄꯃꯛ ꯑꯣꯏꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯔꯒ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯍꯥꯏꯒꯗꯧ ꯁꯔꯨꯛꯄꯨꯗꯤꯀꯣ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯩꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯌꯥꯏꯐ ꯒꯣꯜ ꯄꯤꯕꯤꯔꯛꯑꯣꯕ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯥꯖꯒꯦ ꯉꯁꯤ ꯑꯩꯅ ꯃꯤꯒꯤ ꯃꯆꯟ ꯑꯗꯨꯕꯨ ꯐꯖꯗꯦ ꯊꯤꯑꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯟꯗꯁꯨ ꯅꯣꯡꯃ ꯑꯩꯒꯤꯁꯤꯁꯨ ꯍꯌꯦꯡ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯃꯁꯛ ꯊꯤꯅ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯀꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯗ ꯀꯌꯥ ꯎꯅꯔꯤ ꯌꯦꯡꯉꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯍꯥꯟꯇꯁꯨ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯉꯥꯡ ꯑꯃꯅ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯑꯃ ꯊꯣꯛꯏ ꯌꯦꯡꯉꯨ ꯑꯁꯤ ꯃꯥꯒꯤ ꯀꯔꯃ ꯑꯃꯇꯅꯤꯀꯣ ꯇꯥꯌꯦꯡ ꯃꯥꯁꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯅꯣꯛꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯨꯏ ꯑꯣꯏꯔꯕꯁꯨ ꯍꯪꯗꯣꯡ ꯑꯣꯏꯔꯕꯁꯨ ꯅꯥꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯊꯤꯍꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔꯒꯁꯨꯀꯣ ꯍꯌꯦꯡ ꯑꯩꯁꯨ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇꯅ ꯁꯣꯏꯗꯅ ꯃꯁꯤ ꯇꯦꯡꯕꯥꯡꯂꯛꯀꯅꯦꯕ
masi ma thajabu sinau mayam hoji mobile da mayam ura matani ko masi aina mu haina aina so kam evidence to bagi mathau ta dre sinau mayam kutu kya phim cha cha da ba makhong ani longba makhut ani longba mayam jawnari mi ko sinau mayam masi kari gina ma mai karma matani aduna koina mi nok na binu hai se ko aduna sinau nung siraba youtube channel bu jeng bi ba Isinau sing YouTuber sing channel paitragasu channel sibu mayamna isinau metai machagi blog ma thangala haina yeng biri base mase haninga len thakachari kariguma video sing yeng ba matamda isinau sing na koina video se taw matamda lobu jawa phamo tagi lokshan view kayu lobu ja ta ba sogi bo target comment da habiru adom gi video duga wahi maka sogi video mado chunthoktu madu wahi do karino madu gi ngasai adom na thangaki video duga isorgi matang si haigi ba karida kam hain torino ojabu inaubu mongol natabu hokpiro haiba askumba comment se thambiu ado matung dadi nungsi ba sinau mayamna agi video su yeng bi sinau mayamna luhong khongdong bagi karigma video thangapa matamda kaina ado masakthi bodum sakthi admai chinda da du mali mai thong du mali haiwa phamse thambira kanu kainda aina su isa mangna sakcharaga isa ma lojogo video ni na mi singsina aigonda directly aigon hangapa su jawre amaduna aisu nungai jate sinau mayam ngasi gidi agi video si asaida sumlo sanjage mathangi nimita amu kaigoma mata chaba matamda nungamba video sum myang phamda share tokjage ngasi gida swaida sumlo sanjage sinau mayam